Khoi mèo ngasi si Mars ki tang 13 yoksile ngasi haugiba numit nini humni rongi mamangdagi nongsi yam kanna chukre yam kanna adagi ngarangadi leptabi chui aduna ngasi hayeng sida Jiribamdagi helicopter tongna Imphal yorokpasima upai leite makhagi lambi sida chatkena tharang tawjari hujikse ayukki pung 5 makhai ni hauji ain lepchari si akhoi Golarthon ni Golarthon natro sia Golarthon ni lambi si yam phare lambi si hek Jiridagi lakpada an machem jin lakpagi matek mamangai manung chingda kari oibo kaidoba khangde chatkadori si yenge matek karamhain tawno lambi si makhada chatli si karamba mongda chatlino mayam si idabana chatpa haitarene hojiki matam sida oiba irang sida lambi pakthokpagi tawduna yam phajana lambi gidi yam mawong tana leire masi pung kayada Golarthon thadokkadoino khangde ado jingoda changaga matek ai sum pagi mafamda paudam janaba honajage hojiksi pung 5 makhai chap chana tasile ado nungtigi chatliba mawongsi CRPF ki kangbu gari mayam changkhri mari escort ni hai khoigi escort kal loinana chatpani ado normally di khoigi Golarthon si khoigi kumbi kalen naidana khoigi insang napibu orasu chana thaknaba Imphal lomda thoknaba miyamgi leibham panpham oibani ado hojik pung 5 makhai bhausidadi akhoi cha nung gi hotel kari ama phawwa hangba ude main tawdana ngairaga akhoi escort chatkadaba gari sing mari thauhiba hojikta thaughari karamba mongda chatlibano mafam kharadi escort ka chatminaraga mafam safe oina khanba jagadadi adum lanai chatchabagi mongda chatpa Golarthon ni koi lambi sembagi lambi di yam phajana pakthoe Jiribam manungdasu chap chana sai soro atingbi ga haibagi adaida matek khijik tang adudi loisindabagi ni natana atei di loinamak yam phana hana lambi piamba ching dukan nungal loinamak nakan ani makta takthokraga anowo dukan chi yam phajana leire hanadagi di yamna mawong tana kaithen sangsu yam phajana sarugum tawre kaithen sanga se amta chachai mamangda akoina sukuina chathok chashin tawrokpasi masigi kaithel sangsi udabasi mamangda dukan mayam leiramba lambi pakthokpagi koi dukan sing sugai ba takthokhiba duna dagi ubo o siri yam phajana kaithen sang leibajani Golarthon gi kaithen sangsi aigi oinadi ai ngasi ahanba ujaribani seisa community hall amasu lei kaithen sang ama yam phajana chaungna leibajani nahangai khangde masi nahangai di somgi sorok pakthoktringeda dukan sing pareng leiba duna khalamba cha loibo sibo si community hall lo kaino sibo community hall yam phajana leibajani Golarthon ni
ꯌꯥꯝ ꯐꯖꯅ ꯑꯅꯧꯕ ꯕꯤꯜꯗꯤꯡ ꯑꯔꯤꯕ ꯊꯨꯒꯥꯏꯈꯤꯕ ꯁꯤꯒꯁꯤ ꯆꯥꯎꯅ ꯂꯩꯔꯝꯕ ꯊꯨꯒꯥꯏꯔꯛꯈꯤꯕꯖꯥꯠꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯣꯝꯒꯤꯒꯁꯤ ꯃꯩꯇꯩ ꯉꯥꯛꯇꯔꯣ? ꯑꯣ ꯒꯣꯂꯥꯊꯣꯟꯒꯤ ꯑꯅꯧꯕ ꯗꯨꯀꯥꯟꯁꯤꯡꯁꯤ ꯆꯠꯊꯣꯛꯑꯒ ꯌꯥꯝ ꯐꯖꯅ ꯁꯦꯝꯃꯦ ꯀꯩꯅꯣ ꯗ꯭ꯔꯦꯟꯒꯁꯦ ꯃꯑꯣꯡ ꯇꯥꯅ ꯁꯦꯝꯕꯗꯧꯅ ꯇꯧꯋꯤ ꯑꯅꯧꯕ ꯗꯨꯀꯥꯟꯁꯤ ꯁꯣꯝꯗ ꯅꯂꯥꯔꯣꯝꯗ ꯆꯠꯊꯔꯒ ꯁꯨꯃꯥꯏꯅ ꯁꯥꯔꯦ ꯌꯥꯝꯅ ꯆꯥꯎꯈꯠꯄ ꯌꯥꯕ ꯃꯐꯝꯅꯤ ꯖꯤꯔꯤꯕꯥꯝꯁꯦ ꯑꯗꯨ ꯃꯅꯤꯄꯨꯔꯗ ꯇꯧꯔꯤꯕꯁꯤ ꯌꯥꯝꯅ ꯅꯤꯡꯕ ꯀꯥꯏꯅꯤꯡꯉꯥꯏ ꯉꯥꯛꯇ ꯑꯣꯏ ꯄ꯭ꯔꯣꯄꯔ ꯖꯤꯔꯤꯒꯤ ꯃꯐꯝꯁꯤꯡꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯛꯅꯕ ꯏꯁꯤꯡ ꯂꯩꯇꯦ ꯖꯤꯔꯤ ꯀꯩꯊꯦꯜꯁꯨ ꯍꯥꯟꯅꯁꯨ ꯃꯃꯥꯡꯗꯁꯨ ꯎꯠꯆꯈ꯭ꯔꯦ ꯑꯩ ꯍꯥꯏꯖꯈ꯭ꯔꯦ ꯄꯥꯎꯗꯝꯖꯈ꯭ꯔꯦ ꯁꯤꯔꯕꯒ ꯃꯥꯟꯅꯕ ꯃꯐꯝꯅꯤ ꯑꯗꯨꯒ ꯍꯦꯛ ꯊꯣꯡ ꯋꯥꯡꯃ ꯖꯤꯔꯤꯘꯥꯠꯀꯤ ꯀꯩꯊꯦꯜꯁꯤꯅ ꯖꯤꯔꯤꯘꯥꯠ ꯕꯖꯥꯔ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯩꯈꯣꯏꯅ ꯑꯩ ꯍꯟꯗꯛ ꯂꯥꯛꯆꯕꯁꯤ ꯅꯍꯥꯟꯃꯨꯛꯀꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯃꯇꯨꯡꯗꯅꯤ ꯆꯍꯤ ꯑꯃꯁꯤꯗꯩꯁꯤꯗ ꯑꯉꯛꯄ ꯐꯪꯅ ꯍꯥꯏꯗꯤ ꯍꯥꯟꯅ ꯗꯤꯒ꯭ꯂꯤ ꯂꯝꯕꯤ ꯀꯥꯏꯅ ꯗꯨꯀꯥꯟ ꯀꯩꯁꯨ ꯏꯔꯩ ꯂꯩꯔꯝꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯄꯔꯦꯡ ꯁꯥꯅ ꯗꯨꯀꯥꯟꯒ ꯂꯩꯗꯅ ꯇꯧꯏ ꯑꯣꯖꯥ ꯒꯣꯂꯥꯊꯣꯟꯁꯤ ꯀꯩꯅꯣ ꯊꯛꯅꯕ ꯏꯁꯤꯡ ꯐꯪꯕ꯭ꯔꯥ? ꯇꯨꯔꯦꯟꯗꯩ ꯊꯛꯏꯔꯣ? ꯏꯁꯤꯡ ꯄꯥꯏꯞꯀꯤ ꯏꯁꯤꯡ ꯂꯩꯇꯦ? ꯁꯤꯅꯤ ꯌꯥꯝ ꯑꯉꯛꯄ ꯌꯥꯝ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯑꯩꯈꯣꯏꯅ ꯀꯁꯥꯔꯒꯤ ꯊꯥꯞꯄꯕ ꯈꯨꯡꯒꯪ ꯑꯌꯥꯝꯕ ꯃꯐꯝꯗ ꯏꯁꯤꯡ ꯊꯛꯅꯕ ꯏꯁꯤꯡꯁꯤ ꯌꯥꯝ ꯐꯖꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯖꯤꯔꯤꯕꯥꯝꯁꯤꯅ ꯂꯩꯇꯕꯤꯅꯦꯕ ꯇꯧꯔꯤꯁꯦ ꯑꯣꯖꯥ ꯃꯤꯡ ꯀꯔꯤ ꯀꯧꯕꯤꯒꯦ? ꯕꯤꯔꯃꯣꯍꯟ ꯀꯩꯌꯨꯝ ꯑꯣꯏꯕꯤꯔꯕꯅꯣ ꯑꯣꯖꯥ? ꯌꯥꯝꯕꯦꯝ ꯌꯥꯝꯕꯦꯝ ꯑꯣꯖꯥ ꯕꯤꯔꯃꯣꯍꯟꯗ ꯑꯩ ꯍꯪꯖꯕꯅꯤ ꯑꯩ ꯍꯦꯛ ꯍꯦꯛ ꯍꯪꯖꯕꯅꯤ ꯉꯔꯥꯡꯁꯤ ꯅꯣꯡ ꯇꯥꯃꯟꯈꯤꯗꯅ ꯎꯄꯥꯏ ꯂꯩꯈꯤꯗꯕꯅꯤ ꯅꯠꯇ꯭ꯔꯗꯤ ꯖꯤꯔꯤꯕꯥꯝꯒꯤ ꯐꯤꯕꯝꯁꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤ ꯈꯔ ꯆꯠꯇꯅ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯈꯪꯅ ꯆꯥꯟꯅꯕ ꯎꯅꯖꯔꯒ ꯍꯪꯖꯒꯦꯅ ꯇꯧꯅꯤ ꯖꯤꯔꯤꯕꯥꯝꯗ ꯊꯛꯅꯕ ꯏꯁꯤꯡ ꯂꯩꯇꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯁꯤꯁꯨ ꯑꯉꯛꯄ ꯑꯃꯅꯤꯅꯦ ꯖꯤꯔꯤꯘꯥꯠꯇꯒ ꯑꯁꯣꯝꯗ ꯃꯅꯨꯡꯗꯒ ꯃꯣꯏꯒꯤ ꯏꯁꯤꯡꯒꯤꯒ ꯂꯩꯔꯤꯗꯨꯗꯤ ꯐꯖꯅ ꯂꯩꯈ꯭ꯔꯦꯅꯦ ꯑꯗꯒꯤ ꯀꯩꯊꯦꯜꯁꯨ ꯖꯔ 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 ꯆꯥꯎꯈꯠꯂꯛꯏ ꯑꯩ ꯅꯍꯥꯟꯃꯨꯛꯀꯤ ꯑꯦꯄ꯭ꯔꯤꯜꯗ ꯑꯃꯨꯛ ꯂꯥꯛꯆꯔꯝꯃꯤ ꯍꯟꯗꯛ ꯆꯍꯤ ꯑꯃꯈꯛꯇꯅꯤ ꯆꯍꯤ ꯑꯃꯁꯤꯗ ꯗꯤꯒ꯭ꯂꯤ ꯂꯝꯕꯤꯒꯗꯨꯗꯤ ꯀꯩꯊꯦꯜꯁꯤ ꯌꯥꯝ ꯁꯥꯡꯗꯣꯛꯈ꯭ꯔꯦꯅꯦ ꯑꯗꯩ ꯍꯣꯇꯦꯜ ꯀꯥꯏꯅ ꯂꯩꯔꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨ ꯍꯣꯇꯦꯜ ꯀꯥꯏꯅ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯂꯩꯔꯝꯕꯁꯤ ꯁꯤꯊꯔꯛꯏꯅꯦꯕ ꯃꯁꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤꯁꯨ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤꯁꯨ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯄꯪꯖꯕꯩꯅꯤꯅ ꯌꯥꯝ ꯉꯛꯄ ꯑꯃꯒ ꯑꯣꯖꯥ ꯕꯤꯔꯃꯣꯍꯟꯒ ꯋꯥꯔꯤ ꯁꯥꯟꯅꯖꯒꯦꯕ ꯖꯤꯔꯤꯕꯥꯝꯗ ꯃꯩꯇꯩꯂꯣꯟ ꯈꯪꯗꯕ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔ ꯚꯥꯔꯤ ꯂꯩꯌꯦꯕ ꯂꯩꯇ꯭ꯔꯥ ꯑꯗꯨꯒ ꯑꯁꯣꯝꯒꯤ ꯋꯥꯡꯃ ꯖꯤꯔꯤꯘꯥꯠ ꯂꯣꯝꯗꯅ ꯃꯩꯇꯩꯂꯣꯟ ꯊꯣꯛꯄ ꯃꯩꯇꯩꯂꯣꯟ ꯊꯣꯛꯄ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔ ꯚꯥꯔꯤ ꯂꯩꯕ ꯃꯌꯥꯡ ꯃꯆꯥ ꯖꯤꯔꯤꯒꯤ ꯑꯁꯦꯡꯕ ꯖꯤꯔꯤꯕꯥꯝꯒꯤꯅ ꯃꯩꯇꯩꯂꯣꯟ ꯊꯣꯛꯇ꯭ꯔꯦꯕ ꯁꯤꯒꯤ ꯐꯤꯕꯝꯁꯤꯅꯦꯕ ꯑꯣꯖꯥ ꯕꯤꯔꯃꯣꯍꯟꯗꯤ ꯖꯤꯔꯤꯕꯥꯝꯒꯤ ꯑꯗꯨꯝꯂ ꯒꯣꯂꯥꯊꯣꯟꯒꯤ ꯑꯗꯨꯝꯂ? ꯑꯣ ꯁꯤꯗ ꯄꯣꯛꯄ꯭ꯔꯣ ꯑꯗꯨꯝ? ꯊꯕꯛ ꯏꯪꯈꯥꯡꯗꯤ ꯀꯔꯤ? ꯑꯣ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯔꯝꯃꯦꯕ ꯑꯣ ꯁꯣꯝꯒꯤꯁꯤ ꯃꯩꯇꯩ ꯀꯩꯅꯣꯁꯤꯡꯗꯤ ꯂꯩꯇꯕ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯖꯥꯇꯤꯗꯤ ꯂꯩꯇꯕ꯭ꯔꯥ ꯒꯣꯂꯥꯊꯣꯟꯗ? ꯂꯩꯇꯦ ꯃꯁꯤꯃꯗꯤ ꯅꯨꯡꯉꯥꯏꯅꯤ
ꯁꯤꯒꯤ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯒ ꯀꯩꯊꯦꯜ ꯁꯪꯒꯁꯦ ꯑꯁꯨꯛ ꯀꯨꯏꯅꯕ ꯁꯣꯝꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯛꯏꯁꯦ ꯑꯃꯨꯛꯇ ꯎꯗꯕ ꯍꯣꯏꯅꯦ ꯃꯆꯥ ꯃꯆꯥꯗꯨꯅ ꯊꯣꯏꯅ ꯎꯗꯕꯅꯦꯕ ꯑꯧ ꯑꯧ ꯒꯣꯂꯥꯔꯊꯣꯟꯗꯁꯨ ꯏꯁꯤꯡ ꯂꯩꯇꯦ ꯖꯤꯔꯤꯕꯥꯝ ꯄ꯭ꯔꯣꯄꯔꯗꯁꯨ ꯏꯁꯤꯡ ꯂꯩꯇꯦ ꯊꯛꯅꯕ ꯃꯅꯤꯄꯨꯔꯒꯤ ꯐꯤꯕꯝ ꯒꯣꯂꯥꯔꯊꯣꯟꯁꯤꯗ ꯒꯣꯂꯥꯔꯊꯣꯟ ꯍꯥꯏꯕꯁꯤꯗ ꯃꯩꯇꯩ ꯌꯨꯝꯁꯤ ꯀꯌꯥꯃꯨꯛ ꯂꯩꯔꯝꯒꯅꯤ ꯖꯕꯦꯝ ꯈꯪꯕꯤꯕ꯭ꯔꯥ ꯑꯥ ꯌꯥꯡꯈꯩꯃꯨꯛ ꯀꯩꯅꯣ ꯒꯣꯂꯥꯔꯊꯣꯟꯒꯤ ꯑꯣꯏꯕ ꯃꯩꯇꯩꯁꯤꯡꯒꯤ ꯀꯩꯅꯣꯒ ꯁꯤꯡꯂꯨꯞꯀ ꯂꯩꯕ꯭ꯔꯣ ꯑꯣ 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 ꯁꯅꯥꯃꯍꯤ ꯁꯅꯥꯃꯍꯤ ꯈꯛꯇꯗ ꯁꯤꯡꯂꯨꯞ ꯀꯌꯥꯝ ꯂꯩꯒꯦ ꯑꯣ ꯑꯗꯨꯗꯤ ꯌꯥꯝ ꯌꯥꯝꯃꯤꯅ ꯌꯨꯝꯗꯤ ꯌꯥꯝꯃꯤꯅ ꯑꯗꯨꯗꯤ ꯌꯥꯝꯃꯝꯒꯅꯦꯕ ꯑꯁꯣꯝꯒꯤ ꯆꯤꯡꯒꯣꯜ ꯑꯁꯣꯝꯒꯤꯁꯤ ꯆꯤꯡ ꯅꯠꯇ꯭ꯔꯣ ꯑꯣ ꯃꯊꯛꯇ ꯇ꯭ꯔꯦꯟꯒꯤ ꯇ꯭ꯔꯦꯛ ꯂꯩꯈ꯭ꯔꯦ ꯑꯣ 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 ꯄꯨꯡꯁꯤ 6 ꯇꯥꯁꯤꯜꯂꯛꯀꯗꯣꯔꯦ ꯁꯤꯅꯤ ꯒꯣꯂꯥꯔꯊꯣꯟꯁꯤꯃ ꯑꯩꯅ ꯉꯁꯤ ꯃꯥꯔꯁꯀꯤ ꯇꯥꯡ 13 ꯉꯁꯤꯁꯤ ꯅꯤꯡꯊꯧꯀꯥꯕ ꯅꯠꯇ꯭ꯔꯣ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯖꯤꯔꯤꯕꯥꯝꯗꯒꯤ ꯕꯥꯏ ꯔꯣꯗ ꯏꯝꯐꯥꯜꯗ ꯊꯣꯛꯆꯔꯛꯄꯁꯤꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛꯁꯤ ꯑꯩ ꯃꯐꯝꯁꯤꯗ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯖꯤꯔꯤꯕꯥꯝ ꯍꯦꯛ ꯃꯅꯨꯡꯗꯒꯤ ꯑꯩꯁꯦ ꯍꯧꯖꯒꯦ ꯇꯧꯕꯗꯨ ꯃꯝꯕꯅꯤꯅ ꯄꯨꯡ 4 4:30ꯁꯤꯗꯤ ꯄꯨꯡ ꯃꯝꯃꯤ ꯑꯗꯨꯅ ꯃꯐꯝꯁꯤꯗ ꯒꯣꯂꯥꯔꯊꯣꯟꯁꯤꯗ ꯌꯥꯝꯅ ꯒꯣꯂꯥꯔꯊꯣꯟꯁꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯆꯥꯅ ꯏꯝꯐꯥꯜ ꯌꯧꯕ ꯒꯥꯔꯤ ꯅꯨꯡꯂꯤ ꯃꯌꯥꯝ ꯆꯦꯜꯂꯤꯉꯩ ꯃꯇꯝꯗꯗꯤ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯌꯣꯡꯆꯥꯛꯀ ꯄꯩꯗꯅ ꯂꯐꯣꯏ ꯂꯧꯎ ꯑꯆꯧ ꯑꯆꯧꯕ ꯑꯗꯒꯤ ꯀꯨꯝꯒꯤ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯄꯩꯗꯅ ꯇꯧꯕꯅꯤ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯉꯜꯂꯤꯕꯅꯁꯨ ꯑꯣꯏꯔꯝꯃꯣꯏ ꯒꯥꯔꯤꯗꯨ ꯏꯆꯦꯟ ꯆꯦꯟꯗ꯭ꯔꯕꯅꯤꯅ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ ꯖꯤꯔꯤꯕꯥꯝꯒꯤ ꯒꯣꯂꯥꯔꯊꯣꯟ